Kanglai pauthang mi ing tabiri ba sing bataram na oksari ngasi phong ki ba tungan ba pause sing dagi lokhat chaba maru oi ba pau khara sandok na pijari han bada India na Pakistan gi Air Force base sing da air strike chathakre Operation Sindur matung da Pakistan na India da wari sana si haina call lakre CNN Pakistan na India ge western sector sing da akan ma mong da attack tawraki bagi paukhum oina India na Pakistan gi Rafiqui Murid Sakalala amadi Rahim Yar Khan da leiba Air Force base sing da akan ma mong da air strike chathakre marak asida Operation Sindur matung Pakistan na ahan ba oina India da lan asi sauthokdana wari sanaraga losinaba call torakre haina CNN News 18 gi source amana hairi Pakistan amasung India lebak ani gi marakta chathari ba lal asiga mari lainana ngarang New Delhi da central government ki mahut silaga foreign secretary Bikram Misri amadi Colonel Sophia Kuirosi wing commander Boyomika na pikiba paugi mifam amada haikibada Pakistan na leptana India gi western border da bomb top amadi missile kapsin nuna ngaihak laitana attack chathaba thawong lepdri Pakistan gi maikaidagi unmanned combat aerial vehicle long range weapon sizinaduna attack tawrakpa yauna fighter jet sing koipai paiduna civilian area amadi military infrastructure da target tawbagi thawong leptana chathari adum oinamak Pakistan na chathari ba thawong sing adu Indian Armed Force ki maikaidagi maipakna neutralize tawkre Udhampur Pathalkot Adhampur amadi Busta leiba Indian Air Force ki station singda khara akai atoi thoki Pakistan na India gi border area da lairiba medical sector school premises amadi civilian area da target tawbagi thong asi yamna chakhottaba amasung pangdabagi thawngni hairi Pakistan na chatharakiba attack sing adugi paukhum oina Indian Air Force ki maikaidagi Pakistan da identified tawraba military installation singda target tawduna attack chathaki maru oina technical infrastructure command amadi control center radar site amadi khulai paifamna singmada attack chathakibani Pakistan gi Pasurda leiba radar site amadi Rialkot aviation base tasu attack adu chauna amang ata thokhanki marak asida CNN News 18 na source amada base tawraga piba report amagi matung innadi India na Operation Sindur mai pakna chathakraba matung Pakistan amasung India leba anigi marakta hauzik leiriba ungkhatnaba asi hena chawthok handana wari chanaraga losinaba ahanba oina call tawrakre New Delhi ga wari chananaba communication channel amadi establishment tawre hairi adum oinamak India government amadi Pakistan lebak anigi maikaidagi hiram asigi matangda official oiba confirmation amata news agency asina fangwa leitri hairi makha tarakpada India amadi Pakistan ungkhatnaba helakpadagi territorial army da enroll tawriba personnel sing kaukhatnaba army chief ta sakti pikre Pahalgram thodokka mari lainana India amasung Pakistan lebak ani chauna ungkhatnarakpa maru oina Western border da military tension wangkhatnarakpadagi Ministry of Home Affairs na lebak asigi oina territorial army da enroll tawkraba miyosing amadi officer khudingmak kaukhatnabagi sakti chief of staff ta sinakre hairi territorial army sing asi guard duty amadi regular army da support tawnabani Territorial Army Rules Lising Nipal ki Rule number 33 ki makhada Territorial Army sing asina regular force singi mapung phana support tawnaba amadi mathok taba singda deploy tawnaba order issue adu tawkhibani Ministry of Defense na thokiba notification amagi matung inna lebak asigi hojik leiriba infrastructure battalion kunthani thoi Territorial Army embodiment of 14 Infantry Battalion Territorial Army asi India amasung Pakistan lebak anigi marakta ungkhatnaba hengalakpa asina Southern Command, Eastern Command, Western Command, Central Command, Northern Command, South Western Command, Andaman and Nicobar Command amasung Army Training Command singda deploy tawgadabani hairi Operation Sindur mai pakna chathakraba matung hojik phawbada Pakistan na India da attack tawnaba pasillaki ba drone yankhai Indian force singna neutralize tawkre India gi maikaidagi su India gi Lahore yauna atai mapam singda leiriba air defense system singda target tawbagi thabak leptana chathari amoromda lebak ani gi marakta hojik nongna oirakliba phibam asiga mari lenana ngarang Prime Minister Narendra Modi ni chir loduna
high level meeting pangthokre mifam aduda Union Defence Minister Rajnath Singh, National Security Advisor Ajit Doval, Service Chief Singh, top security officials Singh su saruk yakhi hairi. Makatarpa atopa pauda Operation Sindur da Majud Azhargi masel nupaga loinana LETZEM terrorist manga hatkre haiba confirm tokre. Indian Armed Forces singna Operation Sindur gi manung channa terror singi mathakta tha asigi tareta Pakistan amadi Pakistan occupied Kashmir gi mafam mapalda leiba terrorist camp singda chathakiba attack aduda Bahalwapur da leiba Jaish-e-Mohammed ZEM gi headquarter Murid Quetta da leiba Lashkar-e-Taiba LET gi headquarter da terrorist organization ani asigi maru oiba makok thongba singna Mudassar Khadian Khas, Hafiz Muhammad Jamil, Muhammad Yusuf Azhar, Khalid Abu Akasa amadi Muhammad Hassan Khan hatkre haibagi confirm tawre haina yamna thajaba source amana phongdorali. Mudassar Khadian Khas alias Abu Jundan asi LET gi lusingba amani aduga Marks Taiba Meritical gi mahaki leiron chanba numita Pakistan da army gi makok thongba Miriam Nawaz na Pakistan Army Chief amadi Pak Punjab CM gi mahut sinduna Guard of Honor piduna laisu katkre mahaki leirol chanbagi lining laison gi thoramsing asi government school singda prithibida maming leiraba terrorist group JUD gi lucingba Hafiz Abdul Raf na lucingduna pangthoki hariba awaba phongtokpagi thoram aduda Pakistan Army gi Lieutenant General amadi Punjab ki IGP Singh saruk yakhi terrorist lucingba laikhidraba Hafiz Muhammad Jamil asi JAM gi lucingba amani Marks Sobal Alha haina khangnariba JEM gi masa oiriba group asigi lusingba amani mahak asi Jammu and Kashmir da terrorist singna chathakiba attack singda chaungna chenaba misakni hairi aduga India gi Airlines IC 814 Boeing asi hijack tawbada chenaba misakni su hairi. Makatarpa pauda Pakistan gi maikei degi ceasefire gi wafam hodorakre India amasung Pakistan anigi marakta ngasi nungthil pung 5 dagi lan lepada yanakre ngasi nungthil pung 3:35 da Pakistan gi maikei degi ceasefire gi wafam hodorakpadagi India amasung Pakistan lebak anigi marakta ngarang nungthil pung 5 dagi khut thanaba lepa yanakre India amasung Pakistan anigi marakta ceasefire agreement ki matangda Foreign Secretary Bikram Misra na phongdokibada ngarang nungthil pung 3:35 taba matamda Pakistan gi DMO Director General of Military Operations na India gi DGMO da phone tawraktuna ceasefire wafam hodorakibani madugi matung lebak ani gi DGMO singna lebak ani gi marakta Kangfal Nongthak amasung samudra da chathaba military action sing amadi firing ngasi nungthil pung 5 dagi lepa haina yanaba purakibaga loinana DGMO anigi marakta makhatana tha asigi taranithoi gi nungthilda amuk hana wari sanagani haina su Foreign Secretary Bikram Misra na phongdokre. External Affairs Minister S. Joy Shankar na X da post tawduna thaturakpa chirol amada hai India amasung Pakistan anigi marakta khut thoknaba lepnaba yanaba purakre adumapu India na matam pumbada terrorism gi mayokta adumak lengdana leigani haina phongdoklamki. US President Donald Trump na social media da thaturakpa warol amada United States na nakal anigi marakta leiduna ahing chupa ama lebak anigi marakta wari sanakraba matung lebak anigi marakta khut thoknaba lepada yanaba purakiba apenba poi amadi lebak animaki khantaba ngamba losing leiba asigidamak thagatli haina su phongdorali. US President Donald Trump na India amadi Pakistan anigi marakta lan lepada yanakre haina lauthokraba matung US Secretary of State Marco Rubio na extra thadorokpa warolda hokiba pung 9 asida Vice President Vance amadi mahaki masamakna India amasung Pakistan gi makok thongba official singa wari sanabagi thabak chatharakpani wari aduda India gi Prime Minister Narendra Modi, Pakistan gi Prime Minister Shehbaz Sharif, External Affairs Minister Subramaniam Jaishankar, Chief of Army Asim Munir, National Security Advisor Ajit Doval and Asim Malik yauri hainasu phongdorakli. Makatarpada tungda thorakpa terror attack khudimak landarakpani haina Indiana logani haina government na phongdokre
Matung tarakpada chatarakpa terror attack khudingmak lan haurakpani haina Indiana logani haina Government of Indiana asetpa firep lokre agency gi pawn hai Prime Minister Narendra Modi gi Delhi da leiba mayumda ngarang pangthokiba awangba thaki security mifamda mahaki firep asi lokibani mifam aduda Defense Minister Rajnath, National Security Advisor Ajit Doval, Chief of Defense Staff General Anil Chauhan, Chief of Army Staff Admiral Air Chief Marshal Intelligence Bureau IB gi lusingba amadi Research and Analysis Wing RO gi lusingba sing saruk yaki mifam aduda Operation Sindur matungda oirakpa phibam sing hauzik leiriba security gi phibam gi matangda kupna khanakhibaga loinana Prime Minister Narendra Modi na tung tarakpada thorakpa terror attack khudingmak act of power ama lounaba wafam mifam aduda saruk yakiba lusingba singna amata oina yanaki hairi Pakistan na cross border da terrorism gi thong sing leptana chatharakpa phibam asida maram oiraga ngarangi phirep adu laukibani loinana asigumba terrorism thong sing chatharakpada Operation Sindur gi makada chathakiba military operation aduga chap manana changsinnabasu official singi maikaidegi thamki amaromda Operation Sindur ga mari leinana phangthokiba pawgi mifam aduda wing commander Biomika Singna phongdokibada Pakistan gi troops singna India gi nongchup thangba border area da changsilaktuna makatana landaraknaba sem chari adubu India na su makoina tawrokpa thabak khudingmak chapchana mayoknanaba sem chaduna leiri haiba wafam thamki makoina hena tamthiba mongda chatharakpa khudingmak hena tamthina pakhum pigani haiki pawgi mifam aduda Foreign Secretary Bikram Misra amadi Indian Armed Colonel Sophia Kurosi su saruk yaki Makha tarakpada Manipur manunggi oiba maru oiba paw amada wakalon manaba MLA kulumdoi leire masing hek subaga governor da khanganduna lengak semnaba thabak paikhalagani haina Rameswarna phongdokre Hauzik leiriba BJP gi MLA singi marakta Chief Minister oiningba amadi Minister oiningba masing yamanbana maram oiraga anoba lusingba ama khanbada lengak semba ngamdabani adubu wakalon manaba MLA kulhumdoi di leire haina Kairao Assembly Constituency gi MLA Laurembam Rameswarna haikre wafam asi ngarang kyamgai mayai lekaida leiba ibudau khagemba macha ibungogi nongna sagadaba laisangi uyek uyum tambagi thoromda phongdokibani wafam aduga mari leinana mahana makhatana haikibada khagemba macha ibungogi laisang nongna sanaba ngasi uyep uyung tamliba asi mafam asigi akoibada leiba miyamgi matenga loinana mahaki maigidegi su angamba senfam putoktuna sagadabani masigi matung ibudau mongyambagi laisang su nongna sagani laisang ani asi pullaga lupa karor ani rom changani haina pari haiki hauzik state asigi oiriba rajniti gi matangda palladuna mahangna haikibada athuba matamgi manungda anoba lengak semnabagi wakalon manaba MLA sing punsinduna absolute majority gi masing yawnaba khonari hauzik MLA kharana walhauriba MLA singa wari chanaduna lengak semnaba honari wari chanabagi thabak adu MLA marina achobo thodang lauri ngarangchu kaisamthong kendra gi MLA sapam risikan ki mayumda MLA 15 saruk yaduna mifam ama pangthoktuna wa tanaki MLA masing hek subaga governor da khanganduna lengak semnaba thabak paikhatkani haiki pawmusingna hangba wahangi pakum piraduna MLA Laurembam Rameswarna hai MLA singi marakda masa masagi khudong chaba yengnaduna leibadagi lengak semba ngamdabani lebaki khanba oirabadi pumnamak kathoknaraga hayengmak lengak semba yabani haiki makha tarakpa atoba pawda India Pakistan lan asida lanjenaraklaba Manipuri gi Maheiroi Singh Maheshwar gi miyeng makhada RPI Athuwale gi head office da changjapam piduna thamli India amasung Pakistan lebak ani gi marakta hauzik sokna riba lan asida India gi border state sing maru oina Jammu and Kashmir Rajasthan Gujarat Punjab amadi Chandigarh na singba mafam singda mahi tamduna leiriba Manipuri gi Maheiroi Singh Delhi da lakpa Republican of India Athuwale gi 13 Sabdur Jang Rota leiba party office ta changjapam piduna thamkre hairi masiga mari leinana RPI Athuwale Manipur state Delhi Youth Wing na thadorokpa video release amada wing asigi thomi amana hai khanghodana lebak ani gi marakta thorakliba lan asida border state oiriba state singda leibada sapharaktabadagi chenthoknarakliba masida party gi national security su oiriba Maheshwar ngakpigani national
Secretary su oiriba Maheswar Thongnawjamgi miyeng makada party asigi Manipur State Delhi Youth Wing na sinduna Manipur dagi mahi masin tamduna leiruba mahiroi singna kudakta chelaktuna Delhi yorpada thengnagadaba khudongchadaba kayagi yenglaga mateng tawnaba helpline number na singba mangjongnana piduna khangankiba laikhrabani helpline number asida ngarang ahing phawbada mahiroi yankhairom paw piraktuna Delhi tamna lakpada Oktuna office da thamli hauzik phawbada Chhattisgarh Rajasthan Punjab amadi Gujarat mahi tamlaga leiruba Manipur gi mahiroi sing halaktuna Delhi da yawrakhraba nupa singi oina party asigi office da thamli aduga nupi mahiroi singi oina GP kaya hainasu thamli Makhatana mahiroi kaya amasu lambida leiri haina paw pirakli makhoi sing asina Delhi da leiba matamda khudongchadaba amata mayok nadanaba Party Youth Wing na angamba thakta honagani haina phongdorakli India lengangna Manipur dagi terrorist muthatnaba chapchaba thodang lahoningi haina MLA Lokeshwar na phongdokre Patsoi Kendra gi ex MLA AK Mirabai na saba hainok bokta leiba ima ibema yumjau lairembegi sanglen ngarang changaduna miyamda khuchin nakre nongna saba ima ibema yumjau lairembegi sanglen changabagi thorom aduda khundrakpam Kendra gi MLA TH Lokeshwar na haikibada Manipur dagi terrorist marufangna muthatpada masasu kathokani India lengangna su Manipur dagi terrorist muthatkani haibagi chapchaba thona lehaningi MLA manga kaktana lengak semba yaba nate ima lebak hana kangadabani miyamgi mihutchingna magi thongna puthokpa ngamdabadagi miyam awaba kaya mayoknari Manipurda shanti leirani haina thajaba piba ngamlabadi khudakta MLA formdagi resign tauge maiteina Manipur integrity gi damak lepliba asina yalongmi singna punna leminarabadi keidongnungda Manipur thugaiba ngamloi lebak kanbasu lecture na kangadabani intellectual singna kangadabani lebak kaibasu lecturer singna kahalakadoribani maram aduna miyamna wakhan khanthaba chumgani khali thorom aduga mari lenana Patsoi Kendra gi ex MLA AK Mirabai na haikibada Patsoi Kendra da mahakna miyamgi mihut ama oiringaida thaknaba ising yauna lambi thong kaya phibam phana thamkibani adubu hauzik loisinba semjinba yaraba Kendra asigi lambi thongsing loisandaba asi nungaite Kendra asigi manung chaliba Imphalda Dimapur lambi asi sembinaba kayarak hana Mari lainaba singda miyamna taksilibasi miyamgi mihut laina loisindana thamba asi nungaite Kendra asigi chokot thorang kaya paikatpada pandam thamlasi haiki panba yabadi ngarangi thorom aduda MLA TH Lokeshwar Khangbo Kendra gi ex MLA Okram Landhoni Patsoi Kendra gi ex MLA AK Mirabai yauna maru oiba miyoi kayana presidium membersing oina saruk yaki Makatarakpada Indo-Myanmar border pillar 75 tagi yamlaba khulai kaya fagatkre haukiba tang Nepal da Indo-Myanmar border gi More police station gi manung chanba ti Mainonu area da security force na miyoi ani na hundoklamba yamlaba nongoi maru sing phare aduga miyoi ani adudi security gi makuttagi nantoktuna chenkre hairi police ki pauna hairi bana security force na sing amasung tampaki mafam kaya da leptana chatharakpa search amadi domination gi Manung Channa Hokiba Tang Nepal da Technopol District ki More Police Station ki Manung Chanba Border Pillar 75 da yamna chingnaningai oiba mongda miyoi anina border lansinduna changnaba honaringai da security force na thengnabadagi makhoi adu phanaba honaki adu miyoi ani aduna makhoina purakpa borakhau ama hundoklomlaga makhoi adudagi nanthokibani hundoklamba borakhau adu check tawba matamda magazine ga konaba AK56 ki rifle ama insas rifle ama magazine ani magazine ga konaba carbine gun ama IED taruk hand grenade ani tongan makhalgi nongoi maru chama humbudra mathoi recover tauki amaromda ngasi ayupung mapon rom taba matamda taruk suba IRB gi CO amadi special commando unit khabai soigi in charge oriba Dr. S Ibomcha gi supervision makada special commando gi team amana Tezpur Singarel area da frisking amadi checking chatharingai yamna chingnaningai oiba mongda Saijanglomdagi miyoi ama khongna lakhi maduda miyoi adu chingnabadagi detain tawduna wahang pahung chathabada Pripak Pro gi member ingadam ingocha Elias Borobi chahini punipal apokol laikhidraba Nego koba miyoi amani haiba khangba ngamkrai Makatarakpada aroiba pawda indefinite economic blockade chatharagani haina lauthokre Kangpokpi district ki manung chanba Modbungda lairiba Manipur government ki amata ngairba college ama oriba
Presidency College ki mathau taba teaching staff sing athubada hapnaba KSO Sadar Hills ki maikaidagi point tara yawba ultimatum ama Manipur Sarkar da pisinkre karigumba demand asi thabakta onthorakdrabadi Imphal Dimapur lambida indefinite economic blockade chathargani masida tholakpa aphaphatagi daita Manipur Sarkar na pugadabani hairakli